ꯆꯣꯡꯊꯣꯛꯑꯀꯥꯟꯗ ꯐꯖꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧ ꯃꯦꯍꯦꯟꯗꯤ ꯁꯣꯟꯁꯥꯏ ꯁꯤ ꯊꯣꯡꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯤ ꯊꯣꯡꯁꯤꯔꯥ ꯑꯩꯗ ꯁꯨꯃꯥꯏꯅ ꯆꯥꯏꯕꯤꯔꯝꯃꯦ ꯃꯁꯤꯡꯒꯥꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥ ꯍꯥꯏꯁꯦ ꯄꯨꯔꯥ ꯆꯪꯉ ꯃꯥꯜꯂꯦꯀꯣ ꯌꯥꯝ ꯏꯪꯉꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 6ꯃꯨꯛ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯃꯣꯔꯅꯤꯡ ꯋꯥꯛꯁꯦ ꯑꯩꯅ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 10 ꯑꯗꯨꯋꯥꯏꯗ ꯊꯣꯛꯄꯅꯦꯕ 아다 곤다 같은 희에는 ጨ으러가 하베 하다가 막하다 와이 시즌 거쳐는 떠오르면 또 거기 타박 외셔가며 가잖아. 너 지금 어떻게 깎아베야 보고 어떻게 깎아다가 너 지시 눈밑이 없네. 그냥 깨면 토그러는 이거 눈밑에 여기 아시가면 마마나 이건데 다바다네. 또 아시기 다바 아시기네. 바디고 마루네. 그나 떠오르가 비리바 마똥 쫑아가 비리바고 아이나 타전바가 numin nini swain kana taw numin nini da chungang na ne swain phare ha ba hoji yang phajare ha ba ngasi ba swain phajadre ina hunba da kakjeng na khara chathokpa ma taw admai taw ya ba ko hadakti matong na pura chung na pira bani na chasan ma kana numin nini da dum pokhai da bhajan taw na adari ma hadaki manam ni janu sira phadi gom jungi chana ba kana taw raga pawdok matam da maru da chasan gi ba ko adi maru tu na pan na hoji moro ge pali ya ba ko achobi cha doi ma ne asangbido adu mare jumna pan bagai nungai bani entra si swaina pambi se aidi thadi thado udra ba ko mafam siga dum pan gare thado ga hingoi drai na ne aina dum swaina box ga dum thamma ba thado dra ba ko do mem sigana kana tawre ba ko hanga maru khutang ri ramya ba ado ina dum session gi ba do hauri ba phajan dawna ado ina thadok pham jaga bi tana thadok dri ado sigana ina kana che box siga mari gadi thado ya ba ko okha puchau jare mari ka thare siga doni yam sigana aina bai pambi ga namjan gi ba hoje bai se pan ba hore se ka taw adu ga sigana aina kalandri pambi tha gi bane ba ko kalandri pambi se matam na tring ida phajana mana da phare matung ne mahi se palam dai kanda mahi se kharadi panba palame ba ko palaga jung nu ma chatho khare kanadre ba ang bo pan gidre ade kangsu kangra ba ko ado cha su phangaroi tharasu dum kana ta marum jangak pa jung chatho ya bane ado sai kang na bai re kana taw na katha toro bane ba ko aprajita pambi mu sigare ado mayam aigi jinam se jam pharam bane ba ko do jinam se jaudre ado aina khabe be jinam se moi gauthog amuk thadok pido atumai taw siraina khan bane ba asi jinam box se asim khaka dei sim khaka thadok kain daw ado idi mayam sigi box ma hangna bai re ba sigi box sina aina mamang da umorok tharambado adune ba ko umorok pambi se phajana palna bijarame amukha ado matungda kedawri akoina lining dawda hairuk myam katrane ko hairuk katpa se akoni ta bai bani na hairuk se chaba ngamdre ba ko aina akoi mister da haiba hairuk se hundok bodo nungai te bu khakse kumda box am dam hapjan biramo ba makhala phumjin se na haiba ko do mana atopa box thada ba magi da phumamadi phaba mana kedawri akogi hek umorok hauriba pambi sigane phumjana thamame ba ko aduna kedawri kakcheng kana kakcheng omdana ne kana tawriba umorok to pitru pikna ne kakcheng manam namme ba ko aina chaba jadra ba umorok ni ne kedawri phukto kra ba pambi se to anoba tha de ni simham siga mu tha de ne ba ko ade di mayam sigana do asisi keno ne ba aina dum kana namjan gi ba jainghang pambi do phana okhak chawri ne manu makhara tari se do aina pamuna anga mu santhi ga omjan thambiri mi se khatanga chawra sana haina adu kagi sigana bai se phajana palba mane ba ko hauji bai se khara piction gare mi se khara piction gare bai se adu kagi sigasu jainghang pambi haure dai sigagi sigasu umuro pambi mere mi ba ani ne ba ko ado sisi phukto khare jadara dai aloe vera se kangbu kangjawe aloe vera se puno sengdok trom huji do mayam sigana phakpai bai re aina phakpai se nganang notaba na han je khichi jaba iskari khwaung ma bai dreba khichi cha gi ba chumda hauradi anytime khichi cha ni su dum cha jai dana ko adugi si pambi sim thare adagi toningo khara su haure ba ko toningo khara su haure isai hingon were di posai puno ge khara dum thaning ne ba ko ado sigasu mamana daba da morogom thara pi ba ko sigi amubi cha je ko mamai du di jam chaung pa ai se ra piction gari si mubi ja ne ba ko si makhong ji da aprajita song ga hori ado mayam sigana sing ne ba si sing si ba mi se ne thari se
ꯆꯨꯝꯊꯣꯡ ꯀꯥꯡꯁꯣꯏ ꯀꯩꯀꯥꯡ ꯆꯥꯔꯁꯨꯅꯦ ꯆꯝꯊꯣꯡ ꯆꯥꯔꯁꯨꯅꯦ ꯑꯗꯨꯝ ꯃꯅꯥꯁꯦ ꯊꯥꯛꯑꯒꯗꯤ ꯍꯥꯎꯔꯤꯗꯣ ꯑꯗꯨꯅ ꯑꯩꯅ ꯃꯅꯥꯁꯦ ꯊꯥꯖꯤꯟꯕꯅꯦꯕꯀꯣ ꯄꯥꯝꯕꯤ ꯈꯔ ꯊꯥꯖꯤꯟꯕꯅꯤ ꯁꯤꯁꯦ ꯆꯨꯝꯗ ꯀꯩꯀꯩ ꯊꯥꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯦꯔꯤ ꯄꯥꯝꯕꯤꯁꯦꯀꯣ ꯕꯦꯔꯤꯁꯦ ꯐꯖꯅ ꯄꯤꯖꯔꯦ ꯑꯗ ꯄꯨꯡꯀꯪꯁꯨ ꯀꯪꯉꯨꯔꯕꯅꯦꯕꯀꯣ ꯑꯗꯣ ꯀꯪꯉꯁꯨꯅꯦ ꯃꯥ ꯀꯩꯗꯧꯔꯤ ꯃꯇꯣꯟꯗ ꯄꯥꯜꯂꯛꯏꯑꯕ ꯑꯁꯤꯃ ꯄꯥꯜꯂꯦ ꯅꯣꯡꯃꯒꯤꯅꯦ ꯑꯅꯤ ꯑꯍꯨꯝ ꯍꯦꯛꯄ ꯌꯥꯏꯑꯕꯀꯣ ꯉꯁꯤꯁꯨ ꯑꯅꯤ ꯈꯛꯇꯪ ꯂꯩꯔꯝꯃꯦ ꯉꯁꯤꯗꯤ ꯍꯦꯛꯄ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯄꯤꯁꯨꯝ ꯄꯤꯔꯝꯃꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯗ ꯂꯛꯁꯃꯤꯅꯤꯕ ꯄꯨꯔꯥ ꯕꯦꯔꯤꯁꯦ ꯑꯗꯨꯝꯇ ꯄꯥꯅꯕꯌꯦꯕ ꯁꯤꯁꯦ ꯁꯤꯒꯤ ꯕꯦꯔꯤ ꯄꯥꯝꯕꯤꯁꯦ ꯈꯥꯛꯄꯨ ꯆꯥꯎꯔꯦ ꯁꯤ ꯀꯪꯅꯕ ꯑꯣꯏꯔꯨꯕꯅꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯄꯥꯅ ꯄꯤꯖꯔꯤꯁꯤꯅꯤ ꯑꯗꯣ ꯁꯤ ꯃꯈꯣꯡꯁꯤꯗꯁꯨ ꯀꯩꯅꯣ ꯖꯦꯅꯝ ꯄꯥꯝꯕꯤ ꯈꯔ ꯂꯩꯔꯦꯕꯀꯣ ꯍꯟꯗꯛꯇꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯅ ꯈꯜꯂꯨꯏꯅꯤ ꯖꯦꯅꯝ ꯌꯣꯟꯗꯣꯏꯅꯦ ꯑꯩ ꯍꯟꯗꯛꯇꯤ ꯁꯤ ꯖꯦꯅꯝꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯁꯤ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤꯗꯅ ꯖꯦꯅꯦꯝꯅꯦꯕꯀꯣ ꯖꯦꯅꯦꯝ ꯄꯥꯝꯕꯤꯁꯦ ꯀ꯭ꯔꯨꯛ ꯁꯧꯖꯟꯅ ꯑꯗꯨꯝ ꯂꯩꯔꯕ ꯑꯗꯣ ꯑꯩꯅ ꯐꯨꯛꯇꯣꯛꯑꯒ ꯅꯍꯥꯟ ꯃꯃꯥꯡ ꯂꯧꯗ꯭ꯔꯦꯅꯦ ꯑꯩꯅ ꯄꯥꯝꯕꯤ ꯉꯥꯛꯇꯅꯦꯕ ꯂꯩꯔꯝꯃꯤꯕ ꯑꯗꯣ ꯑꯩꯅ ꯐꯨꯛꯇꯣꯛꯑꯒ ꯑꯃꯨꯛ ꯆꯔꯥ ꯁꯟꯗꯣꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯃꯤꯉꯣꯟꯗꯒꯤ ꯂꯧꯗꯣꯏ ꯁꯔꯨꯛꯀꯣ ꯏꯁꯥꯒꯤ ꯑꯃꯃꯝꯇ ꯍꯦꯛꯅ ꯆꯥꯔꯁꯨ ꯍꯥꯏꯅ ꯊꯥꯖꯟꯕꯅꯦꯕ ꯑꯁꯤꯒꯤ ꯖꯦꯅꯦꯝ ꯄꯥꯝꯕꯤꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯦ ꯉꯁꯤꯒꯤ ꯁꯤꯒ ꯂꯩꯔꯦ ꯅꯨꯃꯤꯠꯁꯨ ꯌꯥꯝ ꯊꯣꯛꯂꯦ ꯑꯩ ꯍꯧꯖꯤꯛ ꯂꯨꯖꯊꯣꯛꯑꯒ ꯑꯗꯨꯝ ꯊꯥꯗꯣꯛꯎꯗ꯭ꯔꯣꯃꯦꯕꯀꯣ ꯑꯗꯣ ꯁꯤꯒꯅ ꯃꯃꯥꯅ ꯋꯦꯕꯨ ꯄꯥꯝꯕꯤ ꯑꯃ ꯄꯤꯔꯛꯑꯦꯕꯀꯣ ꯑꯁꯤ ꯋꯦꯕꯨ ꯄꯥꯝꯕꯤꯁꯦ ꯑꯗꯨꯝ ꯑꯩꯅ ꯎꯇꯤ ꯊꯣꯡꯉꯒ ꯁꯤꯒꯤ ꯄꯥꯝꯕꯤ ꯃꯅꯥꯁꯦ ꯍꯥꯞꯄꯒ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯑꯗꯨꯝ ꯊꯥꯖꯤꯟꯕꯅꯦꯕ ꯑꯗꯣ ꯀꯩꯗꯧꯔꯤ ꯇꯤꯟ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯃꯅꯥꯁꯦ ꯀꯩꯝ ꯆꯥꯊꯣꯛꯑꯝꯃꯤꯁꯦ ꯃꯅꯥꯁꯦ ꯆꯥꯊꯣꯛꯑꯝꯃꯤꯁꯤꯔꯕ ꯇꯤꯟ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯦ ꯃꯌꯥꯝꯁꯤꯒꯁꯨ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯕꯅꯦꯕꯀꯣ ꯁꯧꯒ꯭ꯔꯤꯁꯦ ꯃꯤ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯑꯣꯏꯔꯗꯤ ꯀꯌꯥꯝ ꯍꯥꯎꯅ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯗ ꯗꯨꯛꯁꯦ ꯌꯥꯝ ꯐꯖꯈꯤꯗꯣ ꯑꯩ ꯑꯅꯤꯔꯛꯇꯪ ꯆꯥꯍꯧꯔꯤꯕ ꯆꯥꯅꯤꯡꯗ꯭ꯔꯤꯕ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯅꯤꯈꯛꯇꯪ ꯂꯩꯕꯅꯤꯅꯅꯦ ꯆꯥꯛ ꯏꯟꯖꯥꯡꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯈꯪꯉꯕ ꯒꯧꯔꯤꯃꯣꯟ ꯃꯟꯗꯤꯔꯁꯦ ꯍꯟꯗꯛꯅꯦ ꯔꯣꯡ ꯇꯩꯅ ꯌꯥꯝ ꯐꯖꯔꯦ ꯁꯤ ꯃꯆꯨꯁꯦ ꯍꯧꯖꯤꯛ ꯍꯟꯗꯛ ꯉꯔꯥꯡ ꯅꯠꯇꯕ ꯅꯍꯥꯟꯁꯦ ꯃꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯆꯪꯈꯔꯦ ꯁꯤ ꯔꯣꯡꯁꯦ ꯇꯩꯕꯗ ꯌꯥꯝ ꯐꯖꯩꯕꯀꯣ ꯁꯤꯁꯦ ꯁꯤ ꯑꯩꯈꯣꯏ ꯌꯨꯝꯒ ꯍꯦꯛ ꯊꯪꯅꯅꯕꯒꯤꯅꯦꯕꯀꯣ ꯒꯧꯔꯤꯃꯣꯠꯁꯦ ꯑꯁꯤꯒ ꯌꯨꯝ ꯑꯃꯇꯅꯤ ꯈꯠꯂꯤꯕꯁꯦ ꯌꯨꯝꯁꯤꯒ ꯌꯨꯝ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯁꯤ ꯌꯨꯝꯁꯤꯒꯤ ꯃꯊꯪꯗꯅꯤꯁꯦ ꯁꯤꯁꯦ ꯒꯧꯔꯤꯃꯣꯠꯁꯦ ꯃꯌꯥꯝꯁꯤꯒꯅ ꯖꯨꯕꯤ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯦ ꯖꯨꯕꯤ ꯄꯥꯝꯕꯤꯁꯦ ꯃꯣꯏꯒꯤꯅꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤꯅꯦꯕꯀꯣ ꯌꯨꯝꯁꯦ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯖꯨꯕꯤꯁꯤꯗꯤ ꯈꯣꯇꯥꯏꯅ ꯆꯥꯅꯕ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯁꯦ ꯑꯩꯅ ꯖꯨꯕꯤ ꯗꯥꯕꯁꯦ ꯊꯛꯅꯤꯡꯕꯅ ꯊꯛꯄ ꯐꯪꯗ꯭ꯔꯦ ꯕꯖꯥꯔꯗ ꯍꯧꯖꯤꯛ ꯖꯨꯕꯤ ꯗꯥꯕꯁꯦ ꯂꯨꯄꯥ 150ꯔ ꯀꯩꯅꯣ ꯇꯥꯏꯌꯦꯕ ꯐꯖꯅ ꯇꯥꯡꯉꯗꯤ ꯍꯧꯖꯤꯛ ꯁꯤꯅꯤ ꯃꯌꯥꯝꯁꯤꯒꯅ ꯇꯦꯖꯄꯇꯥ ꯄꯥꯝꯕꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯦꯀꯣ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯕ ꯌꯥꯔꯦ ꯄꯥꯝꯕꯤꯁꯦ ꯃꯁꯤꯡ ꯀꯔꯤ ꯀꯔꯥ ꯑꯗꯨꯅ ꯀꯛꯊꯠꯈ꯭ꯔꯦ ꯉꯁꯤ ꯗꯤꯅꯥꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯊꯪꯅꯕ ꯌꯨꯝꯁꯤꯁꯨ ꯁꯤ ꯑꯅꯧꯕ ꯁꯥꯕꯅꯤ ꯁꯤꯁꯨ ꯁꯤ ꯌꯨꯝꯁꯤꯁꯨ ꯑꯅꯧꯕ ꯁꯥꯕꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯏꯁꯤꯡ ꯆꯥꯏꯅꯕꯁꯦ ꯑꯁꯤꯒꯤ ꯕꯣꯇꯜ ꯑꯆꯧꯕꯁꯦ ꯏꯃꯥꯏ ꯏꯕꯦꯝꯃ ꯌꯦꯡꯉꯨꯅꯦ ꯋꯥꯔꯦ ꯐꯅꯕꯨ ꯐꯖꯔꯤ ꯑꯁꯤꯅ ꯆꯥꯏꯗꯣꯏꯅꯤ ꯑꯌꯨꯛꯇ ꯏꯁꯤꯡꯁꯦ ꯆꯥꯏꯕꯤꯑꯕꯀꯣ ꯅꯨꯡꯊꯤꯟꯗ ꯍꯦꯛꯇꯪ ꯀꯥꯎꯊꯣꯛꯑꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯌꯨꯛꯇ ꯁꯨꯃꯥꯏꯅ ꯆꯥꯏꯕꯤꯔꯝꯃꯦꯕ ꯁꯦ ꯑꯌꯨꯛꯇ ꯁꯨꯃꯥꯏꯅ ꯆꯥꯏꯕꯤꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯥꯏꯕꯅꯤꯅ ꯌꯥꯝ ꯆꯥꯏꯕꯩ ꯃꯊꯧ ꯇꯥꯗꯦꯕꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯆꯥꯏꯕꯤꯔꯤꯕ ꯑꯩꯅ 이게 짜이러마가 비저 더우더니 해볼까? 너 어제 후식 짜이러면들이네. 허리는 당근디네 일단 깍두기 해볼까? 그래 쨌기나. 아도 나이는 후식 짜이러면 해볼까? 알아봐. 그만. 하나 보 농아이 지나. 그 샤팅답이다. 그냥. 아도 매암 씨니. 아도 아유지 비저 더워가 내도 타더니 너가 이 브레이크파스트 오르더니 해볼까? 아이는 이제 비디오 CM이지. 거기 sonda mandirisi다 iba panda mayamse moina jengamira khangde engonda मैं हूँ कहीं तौरे हूँ फजन धूप थाब लोरे हजी ब्रेकफास्ट सिगबेरे
ꯁꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤ ꯆꯥꯔꯦ ꯆꯥꯒ ꯀꯩꯅꯣꯒ ꯇꯟꯒ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯁꯕꯖꯤꯒꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯑꯣꯏꯅꯅꯦ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯦ ꯆꯥꯒ ꯇꯟꯒꯅꯦꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯒ ꯇꯟꯒꯁꯦ ꯑꯣꯏꯅ ꯆꯥꯔꯒꯦ ꯁꯕꯖꯤꯒꯗꯤ ꯇꯧꯗ꯭ꯔꯦꯕꯀꯣ ꯏꯃꯝ ꯃꯝꯃꯒ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯆꯥꯏꯒꯦ 이만 먹는데 짜브로. 하와 어? 이만 맘 이만 먹는데 짜브로. 응 꼭지 미인디 데이미지 잉ꯒꯁꯦ ꯂꯪꯊꯥ ꯃꯇꯝꯗ ꯇꯩꯒꯦ ꯇꯧꯕ ꯇꯩꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥ ꯆꯪꯉꯒ ꯃꯤꯅꯤꯠꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯨꯊꯣꯛꯇꯣꯏꯅꯦꯕ 여기도 괜찮아. 어떻게 본다 그러네 메인디 손살이 진짜니 타리 짜다죠 영화제 아시나 이비샤만비 아시나 이비샤만비 아데시나 이바만비 시장 파제예 시지 좀 하오도 뭐 말해 그러면 통시가 한데 시 통시라 나트라가 시 통시라 이게 면 하와이시 통으래 이런 거 주가라 떠오래 어떻게 기도 이게 매매 이게 강 버져버지가네 아시기 이비샤마자세 짜위 짜오네 어떤 거 좋아하는 그냥 이비샤마자에 좋아하는 연도다 그냥 이거 왜 저러나 Con mà bia tù thì như con mà bia tù 이비샤만 비해서 우리 cả hai đấy con mà bia tù 그 시세라 시면 싸자 cái này con mà bia 빠반 비에를 시냐고 시세는 이거 빠반 비에 뭐가 배워 엄마 지 뭐가 배워 뭐가 봐 không xả bỏ 해 뭐가 해라 thằng mấy giờ cái tấn bông bông không phải rồi 강 버져가지가 nào tăng 마신가가 tùng 마신가가 누가 이로 이제 깨놓냐봐 그래봐 lập phu 가푸는데 thế cây nó có palu cà phê 바로 가비가 lập phu từ mày châu gì 아 đấy 그럼 이제 봐 김모롱 마찬 비석시 아시면 마신가는 비석 비야 봐봐 좀 사이에 마신가가 올거지 아시면 마신가가 올야 봐봐 mình sao mà sao thùng bông quá lúc con mà đi và ra tủ quá ao lập phôi và ra à tụi cái palu cà phê rôm và 마시기 마텐 진짜 안 돼. tiền sẽ ra 아까 마팅에 봐 갖고 거 마, 빙도 갖고 내 작자로 아니 짜브냐 봐. 마텐 잠들 가수. Hawaii không có hàng xa kia